Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki terroristna drone sizinaduna kangchupta lariba MR gi post tamna bomb ani thadarakre. Manipur gi ching amasung tampa katainaba ching gi saru kayada hojiksu kuki terrorist sing mapangal kanna leiduna tampa ki mafam kayada landarakpagi thabak chatharakli. Ngarang numidang su Imphal West District ki lamsang police na konba kangchupta kuki terrorist singna drone sizinaduna bomb thadarakre haidi pauche asina khunja singdagi phangba paugi matung inadi kuki terrorist sing aduna ngarang numidang pung 8:48 taba matamda kangchup ki manga suba Manipur Rifles na leiriba post ka nakna na leiba lamdai bung thong mayada bomb ama thadaraki masigi matungda numidang pung 8:30 taba matamda adirak suba oina Fayeng Panchayat gargi lambi gi nakala bomb amasu drone sizinaduna thadaraki haidi bomb thadarakpa aduda manga suba Manipur Rifles personnel gi maikaidagi nongmai round kullom drone tamna kafki kulai tuna drone adu chingi lambi rom da paisinna mangkhre haidi bomb pokhaiba aduda security personnel amadi khunja sing acho apan amacha yaukide adubu khunja sing kharadi ngarang numidang masa masa gi mayum thadok tuna safakadaba mafamda thaidok tuna leina khi haidi thaudo adubu hakthengna na khangobani haiba khunja amana phongdorakpagi matung innadi kangchup chingkhong ga nakna leiba kuki gi khul oriba kangchup polen amasung kangchup tuikul hariba kuki khul ahum asigi manungda kangchup polen hariba mafam asidagi drone sizinaduna bomb thadarakpani haibagi chingnabalai hariba khuna sida CRPF ki 158 suba company ama deploy tawduna leiri aduga kangchup chiru amadi songnungdasu CRPF ki 158 suba company amagi personnel sing leiri masida sunatana kangchup ta leiramba 22 suba Assam Rifles ki camp dasu 112 ki CRPF company ama su leiri bani hariba mafam sing asida security force sing mapangal kanna leina kuki terrorist sing na matau karamna drone bombing tawrakli bano haibase angakpa poi aduga atamnana Manipur Rifles leiba mafam da bomb thadarakpa asina mafam asidagi Manipur Rifles sing lehendana mathabak paikhalakpa oigani hiram asigi matangda home supervisor chief minister N Birengi athuba miyeng changbiduna hariba mafam asida khulingduna leiraba kuki terrorist sing asi takthokpiu hairi bomda accident thokpada CRPF personnel taragama thoi Sokle ngarang numidang pung 3 lom taba matamda Jirbam district JT road paringi Lalting Khan khun mapada CRPF ki Casper gari ama accident thokpadagi gari aduda tongna lakpa CRPF jawan taragama thoi aso pannangkhre hairi accident aduda punna CRPF jawan taragama thoi aso apan nangbadagi khudakta manak nakna leiba khunja singi mating yaungna Jirbamgi famung yangkhai leba hospital da pukhatuna layeng chathagi asokpa jawan singi mathaktagi jawan marigi fibam khara thina sokpadagi Silchar Medical College and Hospital da refer tawduna hojik layeng chathari soklaba jawan tare na ka hena sokpo oidabana famung yangkhai gi hospital oriba Jirbam da layeng hojik makhata na chathari hairi ngasidagi Dimapur Guwahati amadi Kolkata paigadaba airline Air CM Birena launch tawkhre ngasidagi hauraga chayol amada anirak Imphal International Airport tagi Dimapur Guwahati amadi Kolkata da paigadaba flight airline Air Manipur gi chief minister nongthobamna video conferencing gi khuthangda civil aviation gi union minister Kinjarapu Rammohan Naidu ga loinana launch tawkhre ngasi Imphal International Airport da launch tawbagi thoram aduga mari leinana chief minister N Birena phongdokhibada hojik leiba asigi law and order gi fibam asi yenglaga atopa state singda miyamna by road chatpagi khudongchadaba kaya mayoknariba adu kohannabagi damak airline Air ga agreement tawnaduna lupa 2 dagi 5,000 faubada ahongma mamalda miyambu flight tongduna chatpa yanabagi damak Manipur lenga ki transport department na sinbani mangna makhata na hai Manipur gi irang asigi khudongchaba lawraga flight ki mamal hengatliba asisu hantahanna bahotnari Dimapur Guwahati amadi Kolkata fauba normal flight singnasu Manipur gi irangi khudongchaba lawraga air ticket ki mamal hengatanaba civil aviation minister da haijakre loinana Indigo Air India amadi Jetta hainabagi thabaksu leingakna hojik yamna kanna paikhali ngasi haudokliba airline viability gap funding gi makhada Manipur lenga ki santhang makhadani anoba flight asi ayuki matamda Imphal dagi Guwahati dagi Imphal leibaga loinana numidang wairamda Imphal dagi Kolkata dagi Imphal service leigani haidi